ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄꯦꯄꯦ ꯊꯣꯛꯆꯣꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯄꯥꯔꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯊꯥꯖ ꯃꯥꯕꯨ ꯃꯃꯤꯠ ꯀꯨꯞꯇ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯑꯃꯨꯛꯁꯨ ꯎꯔꯛꯏ ꯃꯤꯠꯃꯥꯡꯗ ꯑꯗꯨꯉꯩꯒꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯂꯦꯝꯕꯤꯗꯨ꯫ ꯈꯜꯂꯛꯏ ꯋꯥꯈꯜꯗ ꯑꯃꯨꯛꯁꯨ ꯃꯤꯠꯃꯥꯡꯗ ꯂꯦꯞ ꯂꯩꯔꯕꯣꯏ꯫ ꯇꯥꯔꯛꯏ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯉꯩ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯂꯦꯝꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗꯨ꯫ ꯇꯥꯔꯛꯏ ꯃꯁꯥ ꯈꯪꯗ ꯃꯤꯠꯂꯨ ꯑꯅꯤꯃꯛꯇꯒꯤ ꯆꯥꯎꯔꯕ ꯄꯤꯔꯥꯡ ꯃꯔꯤꯛ ꯈꯔꯁꯨ꯫ ꯍꯜꯂꯛꯂꯔꯣꯏ ꯈꯪꯅ ꯈꯪꯅ ꯀꯔꯤꯅꯣ ꯑꯩꯅ ꯁꯨꯝ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕ? ꯂꯦꯝꯕꯤ, ꯅꯪꯕꯨ ꯑꯩꯒꯤ ꯑꯋꯥꯕ ꯏꯇꯧꯁꯦ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕ꯭ꯔꯥ? ꯏꯐꯝꯗꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯥꯞꯊꯣꯛꯂꯣꯏ ꯍꯥꯏꯔꯝꯕ ꯅꯪꯅ ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯑꯩꯅ ꯌꯧꯕ ꯉꯝꯗꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯆꯠꯈ꯭ꯔꯤꯕ? ꯀꯔꯤꯒꯤ ꯏꯗꯣꯝ ꯊꯅꯝꯂꯤꯕ? ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯗꯕ꯭ꯔꯥ ꯑꯩꯕꯨꯁꯨ? ꯄꯥꯔꯤꯒꯤ ꯋꯥꯈꯜꯗꯨ ꯊꯨꯒꯥꯏꯔꯒꯤ ꯃꯇꯥꯒꯨꯝ ꯇꯨꯡꯗꯒꯤ ꯕꯣꯏꯅꯥꯎꯅ ꯇꯌꯥꯏ ꯏꯃꯥꯁꯤꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯅ ꯍꯥꯏ꯫ ꯄꯥꯕꯨꯡꯁꯨ ꯂꯥꯛꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯇꯌꯥꯏꯒ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯅꯤꯡꯕ ꯃꯥꯜꯂꯤ, ꯇꯌꯥꯏꯕꯨ ꯉꯥꯏꯍꯧꯔꯦ꯫ ꯄꯥꯔꯤ ꯈꯣꯟꯖꯦꯜꯗꯨꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯄꯨꯝꯕ ꯈꯨꯗꯛꯇ ꯃꯥꯡꯍꯟꯈꯤ꯫ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯂꯒ ꯆꯠꯂꯨ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯇꯌꯥꯏ꯫ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯕꯣꯏꯅꯥꯎ ꯊꯣꯛꯂꯛꯏ ꯄꯥꯔꯤꯒꯤ ꯀꯥꯗꯒꯤ꯫ ꯆꯠꯅꯁꯨ ꯁꯣꯟꯈꯤ ꯃꯆꯤꯟꯗ ꯇꯞꯂꯞꯅ꯫ ꯉꯁꯤꯅꯕꯨ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ? ꯌꯥꯝ ꯏꯪꯅ ꯂꯩꯍꯧꯏ꯫ ꯁꯣꯅꯣ ꯆꯨꯕ ꯃꯄꯨꯒꯤ ꯃꯅꯥꯏ ꯑꯣꯏꯕꯁꯦ ꯋꯥꯗꯤ ꯋꯥꯏ꯫ ꯃꯥꯒꯤ ꯃꯅꯥꯏ ꯍꯦꯛ ꯑꯣꯏꯔꯨꯗꯅ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯤ꯫ ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯀꯣꯏꯍꯧꯗ꯭ꯔꯕꯗꯤ ꯈꯔ ꯂꯩꯈ꯭ꯔꯗꯤ ꯑꯩꯁꯦ ꯅꯨꯄꯤꯁꯤꯡꯅ ꯈꯨꯔꯥ ꯀꯥꯏꯅ ꯀꯧꯔꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯉꯥꯡꯗꯅ ꯂꯥꯛꯂꯤꯕꯗꯨ ꯄꯥꯔꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯇꯣꯟꯅ ꯎꯔꯗꯨꯅ ꯍꯩ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯂꯦ ꯅꯣꯏ ꯇꯌꯥꯏꯅ? ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯍꯧꯔꯕ꯭ꯔꯣ? ꯕꯣꯏꯅꯥꯎ ꯃꯀꯣꯛꯇꯣ ꯍꯥꯏꯔꯞ ꯍꯣꯠꯂꯒ ꯑꯁ ꯇꯧꯍꯧꯗꯦ, ꯎꯟꯃꯨꯛ ꯏꯪꯂꯒꯅꯤ ꯂꯩꯍꯧꯔꯤꯁꯦ ꯉꯁꯤꯗꯤ꯫ ꯅꯆꯥꯅꯨꯄꯥ ꯁꯥꯔꯤ ꯆꯠꯄꯗꯣ ꯂꯦꯝꯕꯗꯤ ꯃꯥꯟꯕ ꯂꯦꯝꯗꯤ ꯂꯦꯝꯗꯕꯗꯣ꯫ ꯂꯩꯃꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯅꯥꯇꯩ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯗꯦꯗꯀꯣ꯫ ꯑꯗꯣ ꯆꯠꯂꯣ ꯑꯇꯩꯁꯨ ꯀꯧꯔꯛꯑꯣ, ꯏꯃꯥꯁꯤ ꯆꯥꯛꯁꯦ ꯊꯤꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯊꯣꯏꯕꯤ ꯏꯃꯨꯡ ꯐꯥꯎꯕ ꯆꯪꯗ꯭ꯔꯤ ꯃꯕꯣꯛꯄꯨ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯀꯧꯔꯤ꯫ ꯑꯕꯣꯛ ꯑꯕꯣꯛ, ꯍꯣ ꯑꯩꯒꯤ ꯊꯋꯥꯏ ꯅꯨꯡꯁꯤꯕꯤ ꯑꯕꯣꯛ꯫ ꯑꯁ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ? ꯃꯇꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯅꯥꯔꯩ ꯈꯖꯤꯛ ꯃꯆꯤꯟꯗꯨ ꯈꯨꯝꯗꯨꯅ ꯅꯣꯛꯂꯒ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯕꯣꯛ ꯍꯥꯏꯗꯤ ꯅꯪ ꯕꯣꯛꯁꯦ ꯅꯇꯣꯝꯇꯒꯤꯅꯤ ꯑꯗꯨꯝ ꯍꯥꯏꯗꯥꯏꯅꯦ ꯅꯪ ꯅꯇꯣꯝꯇꯒꯤ ꯑꯣꯏꯗꯣꯏꯅꯦꯅ? ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯒꯤꯁꯨ ꯌꯥꯎꯔꯕ? ꯑꯕꯣꯛꯁꯦ ꯑꯩꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯕ? ꯊꯣꯏꯕꯤ ꯇꯤꯡꯈꯠꯇꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯆꯠꯂꯣ ꯍꯥꯏ! ꯃꯤ ꯑꯗꯨꯗꯤꯅꯦꯀꯣ ꯁꯨꯝ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯕꯅꯤ, ꯁꯣꯏꯈꯤꯕꯅꯤ, ꯌꯥꯔꯣꯏ ꯑꯩꯒꯤ ꯑꯕꯣꯛ ꯌꯦꯟꯅꯕꯒ ꯉꯝꯃꯣꯏ꯫ ꯈꯝꯕꯜ ꯆꯥꯎꯕꯤ ꯃꯁꯨ ꯑꯩ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯑꯕꯣꯛꯄꯨ ꯀꯅꯥꯅꯁꯨ ꯂꯧꯕꯒ ꯌꯥꯔꯣꯏ꯫ ꯁꯅꯥꯔꯩ ꯍꯦꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯇꯨꯅ ꯏꯁ ꯁꯤꯗꯤ ꯃꯇꯥꯝꯅꯤꯅꯦ, ꯍꯌꯦꯡ ꯅꯋꯥꯒꯗꯣ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯗꯧꯔꯤꯕ ꯖꯥꯠꯅꯤ ꯅꯪꯒꯤ ꯅꯑꯣꯡꯁꯤꯗꯤ꯫ ꯆꯠꯊꯣꯛꯄꯒ ꯑꯝꯇ ꯌꯥꯔꯣꯏ ꯀꯥꯏꯅ꯫ ꯈꯝꯕꯜ ꯆꯥꯎꯕꯤ ꯑꯩꯒꯤ ꯏꯇꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯅꯪꯁꯦ꯫ ꯊꯣꯏꯕꯤ ꯄꯩꯔꯞ ꯑꯌꯥ ꯍꯥꯏꯌꯦ ꯑꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯌꯦꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯣꯏꯕꯤꯒꯤ ꯃꯕꯣꯛ ꯄꯤꯁꯛ ꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯩꯒꯤꯁꯨ ꯀ꯭ꯋꯥꯛ ꯂꯥꯛꯑꯦꯗꯅ ꯑꯩꯅ ꯈꯜꯂꯦꯕ ꯀ꯭ꯋꯥꯛꯁꯦ ꯃꯈꯣꯜ ꯑꯃ ꯇꯧꯏ ꯈꯨꯈꯣꯡ ꯑꯃ ꯇꯧꯏ ꯍꯥꯏꯗꯅ, ꯑꯗꯨꯒꯗꯤ ꯑꯩꯒꯤꯁꯨ ꯍꯟꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯦꯗꯅ꯫ ꯊꯣꯏꯕꯤ ꯁꯅꯥꯔꯩꯅ ꯂꯛꯅꯕꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯕꯒ ꯃꯕꯣꯛꯅ ꯑꯃꯨꯛ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯒ ꯁꯥꯎꯅ ꯅꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯆꯞ ꯍꯦꯛ ꯃꯥꯟꯅꯖꯩ꯫ ꯑꯩꯁꯤ ꯁꯥꯎꯍꯜꯂꯒ ꯅꯣꯏꯅ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯔꯤꯁꯦ? ꯁꯅꯥꯔꯩ ꯄꯤꯁꯛꯇ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯋꯥ ꯅꯣꯛꯂꯛꯏ꯫ ꯊꯣꯏꯕꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯑꯁꯥꯎꯕ ꯑꯣꯏꯈꯤꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯃꯥꯅ ꯆꯪꯈ꯭ꯔꯤꯕꯗꯨ ꯎꯔꯒ ꯁꯅꯥꯔꯩ ꯑꯃꯗꯤ ꯄꯤꯁꯛꯇꯤ ꯃꯇꯧꯗꯨ ꯍꯦꯟꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯗꯨꯅ ꯍꯦꯟꯅ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯂꯩꯃꯇꯣꯟ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯥꯗ ꯋꯥꯐꯝ ꯑꯃꯠꯇ ꯈꯟꯅꯁꯤ ꯍꯥꯏꯕꯨ ꯌꯥꯒꯗ꯭ꯔꯥ? ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯕꯤꯕ꯭ꯔꯥ? ꯏꯕꯣꯍꯜ
ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯂꯦꯞꯇꯨꯅ ꯃꯃꯤꯠꯇꯨꯅ ꯍꯥꯏꯔꯞ ꯌꯦꯡꯂꯛꯇꯨꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ ꯂꯩ ꯃꯇꯣꯟ ꯇꯞꯅ ꯅꯥꯀꯜꯗ ꯊꯥꯔꯤꯕ ꯐꯝꯐꯝ ꯃꯆꯥꯗꯨꯗ ꯐꯝꯂꯛꯂꯒ ꯇꯞꯂꯞꯅ ꯑꯇꯩ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤꯅꯤ ꯏꯆꯥꯁꯦ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯁꯤꯗ ꯌꯥꯝꯅ ꯍꯣꯡꯂꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯧꯗꯣ ꯇꯧꯈꯤꯗ꯭ꯔꯦ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯕ ꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕ ꯃꯇꯧꯗꯣ ꯇꯧꯈꯤꯗ꯭ꯔꯦ ꯏꯆꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯀꯔꯝꯕ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯂꯩꯈꯤꯕꯅ ꯃꯥꯅ ꯉꯁꯤ ꯑꯁꯤ ꯌꯧꯅ ꯍꯣꯡꯂꯛꯂꯤꯕ ꯃꯃꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯃꯥꯅꯤ ꯏꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯒꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯉꯣ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦ ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯔꯁꯤ ꯍꯥꯏꯖꯕꯅꯤ ꯅꯨꯄꯤ ꯅꯣꯏꯒꯤ ꯈꯖꯤꯛ ꯇꯧꯕꯒ ꯅꯨꯄꯤ ꯍꯦꯛꯇ ꯊꯤꯖꯤꯟꯕꯤꯔꯁꯤ ꯍꯥꯏꯕꯗꯨ ꯅꯪꯁꯨ ꯇꯧꯔꯛꯂꯕ꯭ꯔꯣ ꯀꯔꯤꯅꯣ តាꯗ ꯅꯪꯒꯤ ꯋꯥꯗꯨꯕꯨ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯒꯗꯤ ꯆꯥꯡꯗꯝꯅꯕꯤꯔꯛꯀꯅꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯗꯤ ꯏꯆꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯍꯥꯏꯖꯕꯅꯤ ꯑꯇꯩ ꯋꯥ ꯅꯠꯆꯗꯦ ꯑꯇꯩꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯆꯗꯦ ꯏꯆꯥꯅꯤ ꯃꯃꯥ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯕꯁꯨ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯁꯨ ꯈꯪꯖꯩ ꯊꯧꯗꯣꯛ ꯑꯗꯣ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯥꯎꯕ ꯉꯝꯖꯔꯕꯗꯤ ꯍꯥꯏꯗꯨꯅꯅꯤ ꯑꯩꯅ ꯋꯥꯐꯝꯁꯦ ꯍꯥꯏꯖꯔꯤꯕ 이해 मसीदी मसिंजे हेक्ता कबो पोक्लकनी अइना वा अमा हारुबा याबा जात नते नंगी वादुबुदी याब अदा मरुदी नचानुपा असिनबु यारकद्रो हायुने यारक्लेना खल अमुक मागी मतौ असिदा करम्बा लैसाबिननो याबिरकदोरिबा हायुने मुक्ता नंसु हो मदु पुम्नमक्तो यानबा सिनसि हाइजरिबनी अइगी वासे तौबा फाउबा तौद्रिङैदा यानी यारोय हाना तौरबदी कराइदगी यागदौरिगे अमुक्तंगदी होटनाबमदी संगद्रो नंगी वादो खर तपना खनसी नचानुपासे यामनमक चही यामबा नत्रि यामना कुइना पाखंग ओइदुना लैबा यारिको अंगांग यामना ओइरि हौजिक्तगी नुपी थिजिनबिरगा पाखंग ओइबगी नुंगाइख्रबा पुन्सि अदो इसादा फंगहलरोइसि हाइब्रो कराइदगी अंगांगनो चहीदि 19 हाइरक्लबनी इहे अदु लैबा यारि हाइबनी अइनबु वामा हाइरदिन्या कइनोमा हाइरक्लदबनी हौखिदो मतमदी अदुमक कनाबसु ngairamda chatki magi khongsatto adumak kaidana पातगी थरो थंबाल हेक्लुदुना कारकपु नुपी अनीदो असुम लंबीदा वरी सादुना नोक्तुना सुम लाक्लंबदगी खंगहौदे यामना अहौबा खोंजेल अमदा लाउरखिबा इमा अमुकसु थंगदबा मिकुपता थोइबी यामना साउ हे नाइखो मांग ओइरब खरा थौगतख्रबा सगोल गारीदो फत खामकी मिकुप फादे अमुकसु चही मयाई ओइरब तौरबा नुपा अमा सतकुम थरक्तुना मखोइगी मनाक्ता प्रप प्रप चंगसिलै थोइबी ahal oirambadu ubada asawdu khara phathai nupadusu changsilaktuna ibemani sawbiba yade ai uzahudri khara su yangna thaurakre athuba thabak ama leibana sanareina hoi saudi adu matungdadi lambi gi matung ina yenglaga khara hek thobi thoibina as thambal si loiredana asuk wahani he wahai do haiba loide pari karomdagi nuput haujilaklaga yam thina kakna kayano वाइदुदा नुपी अनीदो पारीदा सत येंगले सनारै मादी पारीबु उबदा मयादो कादुन लेख्रे अदुबु थोइबी मादी यामना साउना येंगले मतौदो उसित मंदे खली थोइबी अराइबा नते मासु हेक्ता हाइरे लेगे हाइब्रा पारी मसादगी सेल खर लौथोरक्तुना सत हेक्ता थोइबीदा पिसिले मतौदो थोइबी तिंगक कइगी सेलनो असुक्या मसिदे पारी मसिंदो हाइरप चिंखतुना नोक्लगा नंगी थंबाल सिगी ममल अइगी सगोल गारी सिना तौखिबु नत्रो मदुगिन कैथेलदा योलुबदा फंगलकदबा सेलदो मदुगी सरुक 10 हेना पिरबनि मुसिल असि हाइदुना पारी थोइबीगी मखुत्ता सत लामदुना सेलदु थक पिसिले मतौदो थोइबीदी खोइदौ थितख्रि खंगौदे साउना सेल सिंदो पारीगी माइदा लंगसिनखिबा ओय नंगी सिगुंबा मथोंग मरम खंगदुना फंगलकपा सेलसे अइना पामनि खलुनु मी उसितबा सेल खरा पाइरे काइना मी उसितबदा तौगनु अतैदा यारबसु अइददा यार लाइरा जरबसु इज्जत अमदा हिंगलिबन नंगी सेल खरा सिदा चोपीगदब नते खंग असि हाइदुना अमु मागी नकलदा लेपलिबी
ꯁꯅꯥꯔꯩꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯈꯤ꯫ ꯂꯥꯎ ꯆꯠꯁꯤ꯫ ꯄꯥꯔꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯦꯡꯍꯧꯏ ꯁꯥꯎꯅ ꯃꯃꯤꯠꯇꯨ ꯀꯨꯞꯇ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯄꯥꯔꯤ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤ꯫ ꯊꯣꯡꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯃꯁꯥꯒꯤ ꯃꯇꯧꯗꯨ ꯎꯍꯧꯕ ꯏꯕꯣꯍꯜ ꯃꯁꯥꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯈꯤꯕ ꯏꯅꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯅꯥꯎ, ꯃꯁꯤꯕꯨ ꯀꯔꯤꯃꯨꯛ ꯇꯧꯔꯛꯂꯒꯦ? ꯇꯥꯗ, ꯂꯝꯕꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯀ ꯈꯔ ꯑꯗꯨꯝ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯈ꯭ꯔꯦ꯫ ꯑꯗ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯈꯔ ꯍꯦꯛ ꯂꯥꯛꯆꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ." ꯏꯕꯣꯍꯜ ꯑꯃꯗꯤ ꯂꯩꯃꯇꯣꯟ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯑꯅꯤꯗꯨ ꯌꯥꯝꯅ ꯉꯛꯅ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯏꯕꯣꯍꯜ ꯇꯍꯥ "ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯔꯩ ꯀꯟꯈ꯭ꯔꯕ ꯀꯅꯥ ꯑꯃꯅꯁꯨ ꯉꯥꯡꯅꯕ ꯉꯝꯗꯕꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯂꯥꯛꯆꯈ꯭ꯔꯦ ꯉꯝꯈ꯭ꯔꯦ ꯍꯥꯏꯕ? ꯍꯩ, ꯅꯨꯄꯤ ꯅꯪꯁꯨ ꯑꯩꯅ ꯇꯥꯔꯤꯕ ꯑꯁꯤꯃꯛ ꯇꯥꯏꯀꯣ?" ꯂꯩꯃꯇꯣꯟꯁꯨ ꯑꯉꯛꯄ ꯁꯛꯐꯝꯗ "ꯇꯥꯏꯌꯦ, ꯑꯩꯁꯨ ꯇꯥꯏꯌꯦ, ꯆꯞ ꯃꯥꯟꯅꯅ ꯇꯥꯏꯌꯦ ꯏꯅꯥꯎ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯔꯥꯏꯗꯒꯤꯅꯣ, ꯀꯔꯤ ꯂꯝꯗꯒꯤꯅꯣ, ꯀꯔꯤ ꯈꯨꯜꯗꯒꯤꯅೋ, ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯍꯥꯏꯌꯨ ꯁꯦꯡꯅ? ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ, ꯃꯥꯕꯨ ꯉꯝꯂꯤꯕꯗꯨꯅꯗꯤ." "ꯏꯍꯦ, ꯏꯅꯥꯎꯁꯦ ꯅꯪꯒꯤ ꯋꯥꯍꯪ ꯃꯌꯥꯝꯗꯨ ꯀꯔꯝꯕ ꯍꯥꯟꯅ ꯈꯨꯝꯒꯅꯤ ꯈꯟꯕꯗ ꯃꯀꯣꯛꯁꯦ ꯉꯥꯎꯔꯝꯕ ꯇꯥꯔꯦꯅꯦ, ꯅꯪꯒꯤ ꯁꯩꯔꯦꯡ ꯊꯤꯕꯗꯧꯅ ꯈꯞꯂꯒ ꯍꯪꯕ ꯋꯥꯍꯪ ꯃꯌꯥꯝꯗꯨꯗ." ꯏꯅꯥꯎ ꯈꯖꯤꯛ ꯅꯣꯛꯇꯨꯅ "ꯈꯟꯗꯦꯗ ꯇꯥꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯛꯏ꯫ ꯂꯩꯃꯇꯣꯟ ꯋꯥꯔꯤꯗꯨ ꯂꯣꯏꯔꯛꯄꯗ ꯃꯃꯥꯏꯗꯨ ꯏꯁꯨꯛ ꯁꯨꯛꯊꯅ "ꯋꯥꯔꯤꯁꯤꯅꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤꯅꯦ." ꯏꯕꯣꯍꯜꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯇꯞꯅ "ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯠꯇꯅ ꯑꯩꯒꯤ ꯌꯥꯏꯃꯁꯤꯕꯨ ꯂꯥꯛꯄ ꯉꯝꯒꯗꯕ ꯀꯅꯥ ꯂꯩꯔꯣꯏ? ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯒꯤ ꯑꯇꯩ ꯑꯃꯠꯇ ꯇꯧꯒꯅꯨ. ꯅꯨꯄꯤꯗꯨꯒ ꯊꯦꯡꯅꯔꯛꯄ ꯈꯨꯜꯗꯨ ꯇꯝꯅ ꯆꯠꯇꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯔꯛꯎ. ꯐꯪꯅꯕ ꯊꯤꯔꯛꯎ. ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯇꯝ ꯀꯨꯏꯅ ꯇꯝꯂꯛꯈꯤꯗ꯭ꯔꯕ ꯃꯤꯅꯣꯛ ꯇꯝꯍꯟꯕ ꯉꯝꯒꯅꯤ." "ꯐꯒꯅꯤ ꯇꯥꯗ." ꯁꯣꯝꯗꯁꯨ ꯊꯣꯏꯕꯤ ꯁꯥꯎꯅ ꯃꯄꯤꯒꯗꯨ ꯍꯣꯡꯗꯕꯤ ꯐꯝꯂꯤ, ꯃꯪꯒꯣꯜ ꯗꯥꯔꯤꯗ ꯃꯈꯣꯡꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ꯫ "ꯃꯥꯒꯤꯗꯣ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯀꯥꯏꯅ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ. ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯗꯤ ꯃꯤꯒꯁꯦ ꯎꯗꯕꯤ, ꯂꯥꯏꯔꯕꯁꯤꯡꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯅꯤ ꯃꯗꯣ. ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯈꯔ ꯁꯥꯎꯔꯗꯤ, ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯥꯎꯔꯒ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ?" ꯄꯤꯁꯛꯁꯨ ꯁꯅꯥꯔꯩ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ "ꯑꯗꯨꯅꯤ, ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯥꯎꯔꯒ ꯃꯁꯛꯁꯤ ꯊꯤꯖꯤꯟꯒꯦ ꯍꯥꯏꯅ ꯍꯧꯔꯤꯕꯅꯤ. ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯂꯣꯏꯔꯦ. ꯅꯪꯅꯁꯨ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯗꯒꯤ ꯇꯥꯗꯅ ꯇꯧꯔꯝꯂꯕ ꯅꯠꯇ꯭ꯔꯣ? ꯃꯥꯟꯅꯔꯦ ꯍꯧꯖꯤꯛꯇꯤ, ꯑꯗꯨꯅ ꯂꯦꯞꯄꯣ ꯌꯥꯔꯦ. ꯑꯩꯅꯦ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯔꯛꯀꯗꯧꯔꯦ." ꯊꯣꯏꯕꯤ ꯃꯕꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯕꯣꯛ, ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯡꯃꯇ ꯅꯁꯨꯒꯤ ꯃꯤꯆꯪꯗ ꯂꯩꯇ꯭ꯔꯤꯁꯦ? ꯑꯇꯣꯞꯄꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯂꯩꯔꯤꯁꯦ? ꯑꯩꯁꯦ ꯑꯕꯣꯛꯀꯤ ꯅꯁꯨ ꯅꯠꯇ꯭ꯔꯕ꯭ꯔꯣ? ꯑꯕꯣꯛꯀꯤꯅꯤ ꯍꯥꯏꯕꯗ ꯑꯩ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦ? ꯑꯩꯒꯤꯁꯨ ꯑꯕꯣꯛ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯂꯩꯒꯦ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯤꯆꯪ ꯆꯥꯟꯅꯗꯧ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯀꯩꯒꯤꯅꯣ ꯑꯕꯣꯛꯅ ꯑꯩꯒꯤ ꯃꯤꯆꯪꯗ ꯂꯩꯇ꯭ꯔꯤꯁꯤꯕꯣ? ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯕꯣꯛ." ꯄꯤꯁꯛ ꯅꯣꯛꯇꯨꯅ ꯃꯁꯨꯒꯤ ꯃꯇꯧꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ "ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯑꯕꯣꯛꯅꯅꯦ ꯏꯁꯨꯒꯤ ꯃꯇꯧꯕꯨ ꯌꯦꯡꯕꯗ ꯅꯨꯡꯁꯤꯃꯟꯈ꯭ꯔꯗꯨꯅ ꯂꯛꯅꯔꯤꯕꯅꯤꯅꯦ. ꯑꯕꯣꯛꯇꯤ ꯅꯪꯕꯨ ꯌꯦꯡꯂꯒ ꯄꯣꯊꯥꯖꯔꯤꯕꯅꯤꯅꯦ. ꯆꯠꯂꯨ ꯆꯠꯂꯨ. ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯂꯤꯕꯗꯣ ꯀꯨꯏꯔꯦ. ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯅꯇꯥ ꯁꯅꯥꯔꯩꯒ ꯄꯨꯟꯅ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯅꯐꯤ ꯅꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯂꯨ. ꯑꯆꯣꯠꯄꯗꯨꯒ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯪꯗ ꯅꯠꯇꯅ ꯅꯇꯥꯁꯨ ꯌꯥꯎꯅ ꯅꯥꯕ ꯇꯥꯔꯦ." ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯉꯁꯤꯁꯨ ꯄꯥꯔꯤ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯂꯩꯕꯅ ꯊꯣꯏꯕꯤꯒꯤ ꯈꯨꯜꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯥꯠꯌꯥꯗꯨ ꯌꯧꯔꯛꯄꯗ ꯄꯥꯔꯤ ꯁꯒꯣꯜꯗꯨ ꯐꯠ ꯈꯥꯝꯈꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯕꯣꯏꯅꯥꯎꯁꯨ ꯊꯦꯟꯊꯕ ꯇꯧꯗ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯐꯠ ꯈꯥꯝꯈꯤ꯫ ꯄꯥꯔꯤ ꯁꯒꯣꯜꯗꯒꯤ ꯐꯠ ꯆꯣꯡꯊꯗꯨꯅ ꯄꯥꯠꯇꯨꯒꯤ ꯃꯄꯥꯜ ꯇꯝꯅ ꯆꯪꯁꯤꯟꯈꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯎꯔꯛꯏ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯅꯥꯔꯩ ꯑꯅꯤꯅ ꯀꯥꯔꯛꯂꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯄꯥꯔꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯥꯎꯅ ꯃꯈꯣꯏ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤ꯫ ꯕꯣꯏꯅꯥꯎ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗ ꯄꯥꯔꯤꯒꯤ ꯇꯨꯡꯗ ꯇꯞꯂꯤ ꯇꯞꯂꯤ ꯏꯟꯅꯔꯛꯏ꯫ ꯄꯥꯔꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯥꯡ ꯆꯞ ꯆꯥꯅ ꯂꯦꯞꯁꯤꯜꯂꯒ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯅꯗꯨꯅ ꯁꯥꯎꯅ "ꯅꯪ ꯅꯠꯇ꯭ꯔꯥ ꯅꯍꯥꯟ ꯌꯥꯝ ꯐꯥꯎꯈꯤꯕꯗꯣ?" ꯊꯣꯏꯕꯤ ꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯈꯪꯍꯧꯗꯅ ꯂꯦꯞꯁꯤꯜꯂꯛꯄꯗꯨ ꯎꯔꯒ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯈꯠꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤ ꯑꯣꯏꯔꯝꯂꯕꯗ ꯃꯥꯁꯨ ꯌꯥꯝ ꯊꯤꯅ ꯀꯥꯛꯅ "ꯑꯧ ꯃꯥꯅꯤ, ꯀꯩꯗꯧꯔꯒꯦ? ꯀꯩ ꯄꯥꯝꯒꯦ?" ꯁꯅꯥꯔꯩ ꯊꯣꯏꯕꯤꯕꯨ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯊꯣꯏꯕꯤ ꯌꯥꯔꯤꯕ ꯃꯥꯟꯅꯒꯅꯨ꯫ ꯕꯣꯏꯅꯥꯎ ꯋꯥꯈꯜꯗ "ꯅꯍꯥꯟ ꯏꯃꯥꯁꯤꯅ ꯍꯥꯏꯕ ꯇꯥ ꯏꯅꯥꯎꯅ ꯇꯝꯂꯛꯏ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ. ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯪꯁꯁꯤꯅ ꯅꯨꯄꯤꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤꯒ ꯁꯥꯗꯧ ꯅꯠꯇꯦ. ꯃꯃꯤꯡꯗꯨꯕꯨ ꯍꯧꯖꯤꯛꯀꯤꯗꯣ ꯊꯣꯏꯕꯤ ꯍꯥꯏꯕ."
ꯀꯥꯟꯅꯗꯦ ꯍꯣꯔꯦꯟ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯁꯤꯒ ꯄꯥꯕꯨꯡꯒꯗ ꯍꯥꯟꯅ ꯄꯥꯎꯁꯤ ꯇꯝꯂꯒꯦ ꯄꯥꯔꯤ ꯄꯤꯁꯨꯝꯗꯨ ꯑꯔꯣꯏꯕꯤꯗ ꯁꯨꯛꯇꯣꯛꯂꯒ ꯅꯨꯄꯤꯅꯤ ꯀꯥꯎꯗ ꯐꯩ ꯍꯥꯏꯒꯠꯂꯤꯕ ꯅꯉꯛꯇꯣ ꯊꯨꯗꯦꯛꯄ ꯉꯝꯕ ꯄꯥꯔꯤꯅꯤ ꯈꯪꯖꯧ ꯑꯗꯨꯈꯛꯅꯁꯨ ꯅꯉꯛꯇꯣ ꯍꯥꯏꯒꯠꯇꯕ ꯐꯩ ꯅꯪꯕꯨ ꯉꯝꯕ ꯑꯩ ꯅꯪꯒꯨꯝꯕꯤ ꯑꯃ ꯂꯩꯕꯗꯤ ꯑꯔꯥꯏꯕꯅꯤ ꯃꯤꯗꯣ ꯈꯔ ꯎꯁꯤꯠꯄ ꯇꯝ ꯕꯣꯏꯅꯥꯎ ꯃꯆꯤꯟꯗ ꯇꯞꯅ ꯑꯣ ꯑꯁꯣꯝꯗ ꯏꯃꯥꯁꯤꯒ ꯄꯥꯕꯨꯡꯒꯅ ꯈꯜꯍꯧꯔꯤꯕ ꯋꯥꯈꯜꯗꯨꯒ ꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯌꯥꯏ ꯁꯤꯅꯤ ꯍꯌꯦꯡꯋꯥꯏ ꯁꯣꯏꯗꯅꯒ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯦꯅ ꯈꯜꯂꯨ 이몽도 팟짠 수망 릴라기 구마이드기 힌 토이비 마수 미나 카직다 파우바 헨진 바야바 누피나디 마파 마마 아니막 나우나 까이나크레 마보까 마가타니 레이락바 아손비 마복나 까야무 얌나 수놈도나 융뿌가니 아팡 무수두나 아숙꾸이바시 까나기 수마팔 땅다 ngam나바 힝락바니 토이비 얌 우시타나 까리엠나두나 녹라가 까이보시기다 ꯑꯩꯁꯤ ꯅꯨꯄꯤꯅꯤ ꯀꯥꯎꯗꯕ ꯐꯩ ꯍꯥꯏꯒꯠꯂꯤꯕ ꯅꯉꯛꯇꯨ ꯊꯨꯗꯦꯛꯄ ꯉꯝꯕ ꯄꯥꯔꯤꯅꯤ ꯍꯥꯏꯕ ꯑꯩꯕꯨ ꯉꯝꯕ ꯅꯪꯅꯤ ꯑꯩꯕꯨ ꯂꯩꯕꯗꯤ ꯑꯔꯥꯏꯕꯅꯤ ꯍꯥꯏꯕ ꯍꯥꯏꯃ ꯑꯣꯏꯃ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯥꯝ ꯀꯤꯌꯦ ꯏꯇꯥ ꯁꯅꯥꯔꯩ ꯃꯥꯒꯤ ꯋꯥꯁꯦ ꯅꯪꯕꯨ ꯇꯥꯕꯗ ꯌꯥꯝ ꯀꯤꯗ꯭ꯔꯣ ꯑꯩꯗꯤ ꯀꯤꯖꯕꯗ ꯂꯣꯏꯔꯦ ꯑꯁ ꯐꯤꯒꯁꯦ ꯂꯣꯏꯅ ꯃꯥꯡꯁꯤꯟꯒꯗꯧꯔꯦ ꯂꯩꯁꯥꯕꯤ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯕꯤ ꯑꯣꯏꯖꯔꯁꯨ ꯕꯣꯏꯅꯥꯎ ꯑꯔꯣꯏꯕꯒꯤ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯤꯡꯕ ꯉꯝꯗ ꯃꯈꯨꯜ ꯊꯣꯛꯅ ꯍꯧꯅ ꯍꯦꯛꯇ ꯋꯥ ꯅꯣꯛꯊꯣꯔꯛꯏ ꯄꯥꯔꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯕꯣꯏꯅꯥꯎꯗ ꯌꯦꯡꯂꯛꯏ ꯕꯣꯏꯅꯥꯎ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯅꯣꯛꯂꯤꯕꯗꯨ ꯌꯥꯝꯅ ꯋꯥꯅ ꯈꯪꯖꯤꯟꯈꯤ ꯄꯥꯔꯤ ꯑꯃꯨꯛꯁꯨ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯒ ꯅꯪ ꯑꯩꯁꯤꯒ ꯈꯪꯍꯧꯗꯦ ꯊꯣꯏꯕꯤ ꯌꯥꯝ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯒ ꯄꯥꯔꯤꯗ ꯌꯦꯡꯂꯝꯕꯗꯒꯤ ꯃꯈꯣꯡ ꯑꯗꯨꯅ ꯄꯥꯔꯤꯒꯤ ꯃꯁꯥꯗ ꯃꯄꯥ ꯆꯥꯅ ꯁꯠ ꯀꯥꯎꯁꯤꯟꯈꯤꯕ ꯄꯥꯔꯤ ꯉꯥꯏꯍꯥꯛꯇꯤ ꯁꯣꯔ ꯊꯤꯡꯒꯠꯂꯤ ꯑꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯅꯤꯗꯨ ꯐꯠ ꯆꯞꯁꯤꯟꯅꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯑꯔꯣꯏꯕꯤꯗ ꯁꯨꯛꯇꯣꯛꯈꯤ ꯕꯣꯏꯅꯥꯎ ꯑꯗꯨꯛ ꯊꯨꯅ ꯇꯧꯈꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯌꯦꯡꯂꯤ ꯌꯥꯝꯅ ꯉꯛꯅ ꯊꯣꯏꯕꯤ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯄꯥꯔꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯕꯣꯏꯅꯥꯎꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯃꯤ ꯅꯌꯥꯗꯣ ꯇꯤꯟꯒ ꯆꯪꯕꯝꯇ ꯈꯪꯉꯔꯣꯏꯅꯦ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯑꯃꯨꯛꯁꯨ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯄꯥꯔꯤ ꯑꯃꯗꯤ ꯕꯣꯏꯅꯥꯎ ꯑꯅꯤꯕꯨ ꯁꯠ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯏꯟꯊꯣꯛꯂꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯃꯔꯛ ꯐꯠ ꯊꯠꯇꯨꯅ ꯆꯠꯈꯤ ꯁꯅꯥꯔꯩꯁꯨ ꯊꯣꯏꯕꯤꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ ꯂꯝꯕꯤꯗ ꯆꯠꯅ ꯁꯅꯥꯔꯩꯅ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ ꯃꯤ ꯁꯤꯕ ꯌꯥꯕ ꯊꯕꯛ ꯇꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯪꯒꯤꯁꯤ ꯃꯥꯒꯤ ꯃꯤꯆꯪꯂꯣ ꯅꯠꯇꯦꯕ ꯑꯁ ꯅꯪ ꯁꯤꯗꯤ ꯉꯥꯡꯅꯕ ꯉꯝꯖꯄꯣꯟꯇꯦ ꯏꯁ ꯁꯛꯇꯥꯗꯨꯒ ꯇꯣꯡꯁꯥꯡ ꯍꯦꯛ ꯃꯥꯟꯈꯩ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯀꯥꯏꯅ ꯃꯥꯒꯤꯗꯣ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯀꯌꯥ ꯐꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏꯅꯤ ꯑꯩ ꯈꯪꯉꯦꯕ ꯀꯔꯤꯕ ꯃꯥꯒꯤꯗꯣ ꯑꯩ ꯑꯃ ꯂꯩꯕꯗꯤ ꯑꯔꯥꯏꯕꯅꯤ ꯀꯥꯏꯅ ꯃꯃꯥꯏꯗꯨꯗꯅꯦ ꯈꯣꯡꯄꯥꯛꯁꯤꯅ ꯑꯣꯟꯗꯅ ꯀꯥꯎꯔꯕꯁꯨ ꯄꯦꯟꯕ ꯂꯩꯔꯣꯏꯍꯦ ꯍꯥꯠꯇꯣꯛꯂꯐꯥꯎ ꯄꯦꯜꯂꯣꯏ ꯃꯥꯒꯤ ꯋꯥꯉꯥꯡꯗꯣ ꯑꯁ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯄꯦꯟꯗ꯭ꯔꯤꯗ ꯑꯩ ꯑꯃꯨꯛꯀ ꯆꯠꯂꯒꯅꯦ ꯃꯈꯜꯗꯨ ꯃꯦꯠꯂꯨꯅꯤꯀꯣ ꯎꯁꯤꯠꯇꯕ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯍꯦꯟꯃꯜꯂꯦ ꯍꯥꯏꯔꯤꯕ ꯅꯪꯁꯨꯅꯤ ꯑꯃꯗꯨꯗꯒꯤ ꯇꯥꯕ ꯅꯠꯇꯦ ꯆꯞ ꯃꯥꯟꯅꯖꯩ ꯊꯣꯏꯕꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯀꯩꯗ ꯃꯥꯟꯅꯔꯤꯕ ꯃꯗꯨꯒꯤ ꯀꯣꯛꯆꯥꯛꯄꯗꯨꯒ ꯑꯩꯒ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯑꯁꯥꯎꯕ ꯄꯨꯝꯕ ꯍꯥꯏꯗꯔꯛꯁꯅꯤꯍꯦ ꯅꯪꯉꯣꯟꯗ ꯉꯥꯏꯈꯣ ꯅꯪꯅ ꯃꯗꯨꯒꯤ ꯇꯤꯟꯊ꯭ꯔꯣꯛ ꯃꯥꯟꯕꯗꯨꯒꯤ ꯃꯤꯆꯪꯗ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯦ ꯅꯪ ꯃꯥꯁꯤ ꯁꯦꯜ ꯄꯥꯏꯔꯦ ꯀꯥꯏꯅ ꯄꯥꯝꯃꯤꯔꯣ ꯅꯔꯣꯜ ꯆꯨꯝꯕ ꯅꯨꯄꯤ ꯅꯪ ꯍꯩꯃ ꯏꯁ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟꯁꯦ ꯊꯥꯕꯗ ꯍꯧꯔꯅꯤ ꯏꯕꯦꯝꯃ ꯅꯪ ꯑꯩꯅꯦ ꯑꯗꯨꯃꯥꯏꯅꯒ ꯑꯝꯇ ꯈꯟꯈꯤꯕ ꯂꯩꯖꯗꯦꯀꯣ ꯄꯦꯟꯖꯩ ꯅꯪꯒꯤ ꯅꯆꯤꯜꯁꯤꯗꯤ ꯃꯤꯀꯨꯞ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯥꯔꯤ ꯃꯥꯒꯤ ꯆꯠꯀꯗꯕ ꯊꯕꯛ ꯑꯗꯨꯗꯤ ꯆꯠꯇ ꯁꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯦ ꯂꯩꯃꯇꯣꯟ ꯃꯆꯥꯒꯤ ꯑꯁꯥꯎꯕ ꯁꯛꯐꯝꯗꯨ ꯎꯔꯒ ꯄꯥꯈꯠꯅ ꯄꯥꯔꯤꯒꯤ ꯇꯨꯡꯗ ꯆꯪꯂꯛꯂꯤꯕ ꯕꯣꯏꯅꯥꯎꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯄꯥꯈꯠꯅ ꯍꯪꯖꯩ ꯕꯣꯏꯅꯥꯎ ꯀꯩꯗꯧꯔꯦ ꯅꯣꯏ ꯇꯌꯥꯏꯅ ꯑꯃꯨꯛ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯤꯁꯤꯅ ꯂꯝꯕꯤꯗ ꯀꯅꯥꯒ ꯀꯩꯗꯧꯅꯔꯛꯂꯒꯦ ꯑꯃꯨꯛ ꯀꯅꯥꯒ ꯈꯠꯅ ꯆꯩꯅꯕ ꯑꯃꯨꯛ ꯇꯧꯔꯛꯂꯦ ꯕꯣꯏꯅꯥꯎ ꯅꯣꯛꯃꯤ ꯅꯨꯄꯤꯒ ꯀꯔꯤꯅꯣ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯀꯅꯥꯅꯣ ꯀꯔꯤ ꯇꯧꯕꯒꯤꯅꯣꯕ ꯏꯃꯥꯁꯤꯒꯤ ꯋꯥꯍꯪ ꯃꯊꯪ ꯍꯪꯕꯁꯤꯗ ꯑꯣꯏ ꯑꯩꯅ ꯀꯔꯝꯕ ꯈꯨꯝꯁꯤꯒꯦ ꯑꯃꯨꯛ ꯈꯜꯂꯛꯏꯁꯦ ꯃꯁꯣꯏꯗꯣ ꯉꯥꯡꯗꯅ ꯂꯩꯒꯅꯨꯅꯦ ꯋꯥꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯃꯤꯒꯤ ꯃꯆꯥꯗꯣ ꯁꯣꯛꯄꯒ ꯌꯥꯎꯍꯧꯕ꯭ꯔꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤꯅꯤ ꯅꯨꯄꯥꯅꯤ ꯈꯪꯗꯅ ꯃꯈꯨꯠ ꯍꯦꯛꯇ ꯌꯥꯎꯕꯗꯣ ꯇꯧꯔꯨꯔꯕ꯭ꯔꯥ ꯍꯥꯏꯕ ꯕꯣꯏꯅꯥꯎ ꯋꯥꯗꯨꯗ ꯅꯣꯛꯊꯣꯔꯛꯏ ꯑꯁ ꯀꯥꯏꯗꯩꯅꯣ ꯏꯃꯥꯁꯦ ꯉꯁꯤꯗꯤꯅꯦ ꯏꯃꯥꯁꯤꯅ ꯅꯍꯥꯟ ꯍꯥꯏꯕ ꯇꯥꯏꯅꯥꯎꯅ ꯇꯝꯂꯛꯏ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯑꯣꯏꯅ ꯅꯆꯥꯅꯨꯄꯥꯁꯦ ꯀꯥꯎꯊꯦꯛꯄꯤꯔꯛꯂꯕꯅꯤ
ꯑꯗꯨꯒꯤꯅꯤ ꯄꯣꯝꯂꯒ ꯆꯪꯈ꯭ꯔꯤꯁꯦ ꯅꯨꯄꯤꯗꯨꯒꯤ ꯈꯣꯡꯄꯥꯛ ꯆꯥꯔꯛꯄꯒꯤ ꯍꯥ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯇꯥꯔꯤꯁꯤꯕꯣ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯪꯗꯗꯤ ꯃꯁꯦ ꯇꯥꯏꯕꯪꯅꯤ ꯇꯥꯏꯕꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯗꯨ ꯇꯝꯂꯛꯂꯝꯃꯤ ꯂꯩꯃꯇꯣꯟ ꯋꯥꯔꯤꯗꯨ ꯇꯥꯕ ꯂꯣꯏꯔꯛꯄꯗ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯤꯡꯗꯣ ꯊꯣꯏꯕꯤ ꯏꯁ ꯍꯩ ꯃꯁꯛꯇꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯐꯖꯕ꯭ꯔꯥ ꯅꯣꯏ ꯇꯌꯥꯏꯒ ꯄꯥꯟꯅꯕꯗ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯗꯤ ꯏꯃꯥꯁꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯅꯣꯏ ꯇꯌꯥꯏ ꯑꯉꯥꯎꯕꯁꯦ ꯑꯉꯥꯎ ꯃꯤꯍꯨꯟ ꯍꯨꯟꯕꯁꯦ ꯃꯈꯨꯠ ꯆꯥꯅ ꯂꯥꯛꯁꯟꯕ ꯉꯝꯕꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯍꯥꯏꯌꯨ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯐꯖꯩꯕꯨ ꯏꯃꯥꯁꯤ ꯃꯁꯛꯀꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯇꯌꯥꯏꯒꯗꯤ ꯅꯨꯄꯤꯗꯨꯒ ꯌꯦꯡꯅꯔꯗꯤꯅꯦ ꯂꯩꯍꯧꯗꯧ ꯃꯥꯜꯂꯤ ꯀꯔꯤꯁꯨ ꯌꯦꯛꯁꯤꯟ ꯈꯣꯠꯆꯤꯟꯕ ꯇꯧꯗꯅ ꯏꯆꯝ ꯆꯝꯅ ꯂꯩꯕꯗ ꯑꯗꯨꯛ ꯏꯪꯅ ꯐꯖꯔꯗꯨꯅꯗꯤ ꯈꯔ ꯀꯦꯁꯤꯜꯂꯗꯤ ꯂꯥꯏꯔꯦꯝꯕꯤꯗꯒꯤꯕꯨ ꯍꯦꯟꯅꯤ ꯃꯥꯁꯦ ꯐꯖꯩ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯅꯆꯥꯒꯤ ꯃꯤꯠꯇ ꯐꯖꯔꯕ ꯅꯨꯄꯤꯗꯨꯗꯤꯅꯦ ꯐꯖꯔꯕꯅꯦ ꯐꯖꯔꯕ ꯑꯗꯨꯅꯤꯗꯅ ꯂꯩꯃꯇꯣꯟ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯧꯔꯤꯗꯣ ꯃꯥꯅ ꯊꯤ ꯍꯥꯏꯕ꯭ꯔꯣ ꯀꯥꯟꯅꯗꯦ ꯀꯨꯏꯅ ꯂꯩꯕ ꯆꯨꯝꯂꯣꯏ ꯍꯌꯦꯡꯁꯤ ꯍꯦꯛꯇ ꯈꯨꯟꯗꯨꯗ ꯆꯠꯂꯒꯅꯦ ꯏꯃꯧꯒꯤ ꯃꯌꯨꯝ ꯊꯤꯔꯒ ꯏꯃꯧ ꯍꯥꯏꯕ ꯍꯦꯛꯇ ꯆꯠꯂꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ 이보할 아무리 레이마돈 아니도 까나수 야우다 마코이 아니다 토이비기 쿨다 토이비기 윰부 티두는 락라리 마담도 아두키 마틱 ngalli 토이비 아마디 마복도 망골다 인콜데기 한가마도 헥투나 말링ngay 마코이기 콘통돔다 사히 마야이 오이럽 떠러바 누빠 누피 아마가 짱락리바도 우바다 비삭나 까나누네 아육시다 하이 짱 피다 부토로 미라이시 토이비 망악다막 놈두나 이뭉다 타하 짱키 ꯂꯥꯛꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯏꯕꯣꯍꯜ ꯑꯃꯗꯤ ꯂꯩꯃꯇꯣꯟꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯄꯤꯁꯛꯀꯤ ꯃꯥꯡ ꯑꯣꯏꯔꯞꯅ ꯂꯦꯞꯂꯒ ꯂꯩꯃꯇꯣꯟꯅ ꯍꯥꯟꯅ ꯌꯨꯝꯁꯤꯕꯨ ꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯌꯨꯝꯅꯤꯀꯣ ꯄꯤꯁꯛ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯃꯁꯨꯕꯨ ꯍꯪꯂꯛꯄ ꯇꯥꯔꯒ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯈꯜꯂꯤ ꯄꯤꯁꯛ ꯇꯞꯅ ꯃꯥꯅꯤ ꯑꯩꯒꯤ ꯏꯁꯨꯅꯤ ꯑꯗꯣ ꯏꯕꯦꯝꯃ ꯍꯣꯏꯕꯨ ꯀꯅꯥ ꯇꯥꯟꯖꯥꯁꯤꯗ ꯊꯣꯏꯕꯤ ꯏꯃꯨꯡꯗꯒꯤ ꯃꯟꯖꯨꯅꯔꯕ ꯐꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯥꯗꯨꯅ ꯈꯨꯔꯥ ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ 이보할 아마디 레이마돈 아니도 하이펫 ꯌꯦꯡꯅꯗꯨꯅ ꯅꯣꯛꯃꯤ ꯇꯧꯅ ꯀꯥꯔꯛꯇꯨꯅ ꯐꯛꯇꯨꯗ ꯐꯝꯂꯝꯃꯤ 이보할 ꯇꯞꯅ ꯋꯥꯗꯣ ꯍꯧꯗꯣꯔꯛꯏ 이베ꯃꯁꯤꯔ ꯊꯣꯏꯕꯤ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯆꯠꯅꯕꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯅꯨ ꯏꯆꯥꯒꯤ ꯃꯤꯡꯒ ꯈꯨꯜꯒ ꯍꯦꯛ ꯈꯪꯖꯕꯒ ꯉꯁꯤ ꯑꯌꯨꯛꯁꯤ ꯍꯦꯛꯇ ꯌꯨꯝ ꯊꯤꯔꯒ ꯂꯥꯛꯆꯔꯤꯕꯅꯤ ꯂꯩꯃꯇꯣꯟꯅ ꯏꯃꯥ ꯌꯨꯝꯁꯤꯒꯤ ꯃꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕ꯭ꯔꯣ ꯋꯥꯔꯤꯁꯦ ꯄꯨꯟꯅ ꯁꯥꯟꯅꯕꯗꯤ ꯄꯥꯝꯖꯩꯗꯣ ꯄꯤꯁꯛ ꯇꯞꯅ ꯕꯦꯝꯃ ꯌꯨꯝꯁꯦ ꯏꯁꯨꯒ ꯑꯩꯒ ꯈꯛꯇ ꯂꯩꯕ ꯏꯁꯨꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯤꯅꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯁꯨꯅ ꯃꯇꯣꯝꯇ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯀꯅꯥꯒꯤꯁꯨ ꯃꯄꯥꯜ ꯇꯥꯡꯗ ꯏꯁꯨ ꯏꯕꯦꯜ ꯑꯅꯤ ꯍꯤꯡꯂꯛꯂꯤꯕꯅꯤ ꯑꯩꯒꯤꯁꯨ ꯏꯁꯨ ꯅꯠꯇꯅ ꯀꯅꯥ ꯂꯩꯇꯦ 이수기수 ꯑꯩꯅꯇꯅ ꯀꯅꯥ ꯑꯃ ꯂꯩꯇꯦ ꯑꯗꯨꯅ ꯌꯥꯅꯤ ꯋꯥꯗꯣ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕꯤ ꯂꯩꯃꯇꯣꯟ ꯅꯨꯡꯉꯥꯏꯇꯅ 이ሄ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯋꯥꯔꯧꯅꯨꯀꯣ ꯏꯃꯥ ꯋꯥꯔꯧꯗꯦꯗ ꯈꯪꯗꯕꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯇꯩ ꯑꯃꯒꯤ ꯅꯠꯆꯗꯦ 이마ꯒꯤ 이수 ꯅꯨꯄꯤ ꯊꯣꯏꯕꯤ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯌꯥꯏꯃꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥꯅ ꯑꯌꯥꯕ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨꯗꯣ ꯏꯃꯥꯅꯕꯨ ꯌꯥꯕꯤꯔꯕ 이모기 ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯋꯥꯠꯍꯟꯖꯔꯣꯏ ꯏꯆꯥ ꯅꯤꯡꯉꯣꯜ ꯌꯥꯎꯖꯗꯕꯤ ꯑꯩꯅꯤ 이모부 이ꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯖꯒꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯄꯤꯁꯛ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯩ ꯂꯩꯃꯇꯣꯟ ꯇꯞꯅ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯄꯨꯝꯕ ꯄꯤꯁꯛꯇ ꯂꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯤꯁꯛ ꯂꯩꯃꯇꯣꯟ ꯑꯃꯗꯤ 이보할 ꯑꯅꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯕꯗ ꯋꯥꯈꯜꯗ ꯋꯥꯐꯝꯁꯦ ꯑꯩ ꯌꯥꯊꯣꯛꯄꯅ ꯐꯔꯅꯤ ꯑꯩꯅ ꯍꯤꯡꯒꯦ ꯍꯥꯏꯅ ꯍꯤꯡꯂꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯅꯤ 이수부 ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯝꯂꯝꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅ ꯅꯤꯡꯖꯔꯛꯂꯕ ꯋꯥꯈꯜꯅꯤ ꯍꯟꯗꯛꯀꯤ ꯁꯤꯃꯗꯤ ꯃꯇꯥꯡ ꯆꯥꯔꯦ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯄꯤꯁꯛ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯔꯛꯂꯤ ꯆꯠꯈ꯭ꯔꯦ 이보할 ꯑꯃꯗꯤ ꯂꯩꯃꯇꯣꯟ ꯑꯅꯤꯁꯨ ꯍꯔꯥꯎ ꯄꯤꯁꯛꯅ ꯌꯥꯔꯛꯂꯕꯗ ꯊꯣꯏꯕꯤ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯃꯕꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ ꯑꯕꯣ ꯀꯩꯒꯤꯅꯣ ꯋꯥꯗꯣ ꯍꯦꯛꯇ ꯌꯥꯊꯣꯛꯂꯤꯕꯗꯨꯕꯣ ꯅꯁꯨꯒꯤ ꯋꯥꯁꯨ ꯑꯝꯇ ꯇꯥꯗꯅ ꯑꯩ ꯑꯕꯣꯛ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯤ ꯑꯩ ꯀꯗꯥꯏꯗꯁꯨ ꯆꯠꯅꯤꯡꯗꯦ ꯑꯕꯣꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯂꯨꯍꯣꯡꯕꯗꯨ ꯉꯝꯂꯨꯏ ꯑꯩ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯄꯥꯕ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯁꯤꯗ ꯑꯩ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯖꯒꯦ ꯑꯕꯣꯛ ꯄꯤꯁꯛ ꯃꯁꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ
ꯁꯣꯝꯗꯁꯨ ꯑꯗꯨꯉꯥꯏ ꯏꯕꯣꯍꯜ ꯑꯃꯗꯤ ꯂꯩꯃꯇꯣꯟ ꯑꯅꯤꯗꯨ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯁꯥꯗ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯂꯛꯏ ꯄꯥꯔꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯁꯥꯎꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯇꯧꯔꯝꯃꯤꯁꯤꯕꯣ ꯍꯥꯟꯅ ꯅꯆꯥꯗꯣ ꯋꯥ ꯑꯝꯇꯁꯨ ꯍꯥꯏꯔꯝꯗꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯕꯨ ꯍꯦꯛꯇ ꯂꯣꯏꯁꯤꯟꯅꯔꯝꯃꯤꯁꯤꯕꯣ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯕ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗꯒꯤ ꯋꯥꯁꯨ ꯑꯝꯇ ꯇꯥꯗꯕ ꯅꯠꯇꯦ ꯅꯨꯄꯤꯗꯣ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ꯭ꯔꯥ ꯄꯥꯕꯨꯡ ꯏꯃꯥ ꯂꯨꯍꯣꯡꯕꯗꯣ ꯅꯆꯥ ꯌꯥꯕ ꯉꯝꯖꯔꯦ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯍꯥꯏꯗꯣꯛꯄꯤꯔꯨꯁꯨ ꯉꯜꯂꯤꯉꯩꯁꯤꯗ ꯅꯆꯥ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯕ ꯈꯟꯗꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯣꯏ ꯏꯕꯣꯍꯜ ꯅꯣꯡꯃꯇ ꯃꯁꯥꯗ ꯋꯥ ꯑꯀꯟꯕ ꯑꯝꯇ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯁꯥꯗ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ ꯅꯄꯥ ꯑꯩꯒꯤ ꯋꯥꯁꯤ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯅꯄꯥ ꯑꯩꯅ ꯅꯈꯣꯏ ꯑꯍꯨꯝꯗ ꯈꯖꯤꯛꯇ ꯐꯥꯎꯕ ꯋꯥ ꯀꯟꯅ ꯍꯥꯏꯕ ꯂꯩꯈꯤꯗ꯭ꯔꯤ ꯑꯩꯒꯤ ꯈꯣꯜꯁꯤꯗꯒꯤ ꯍꯦꯟꯅ ꯀꯜꯍꯟꯒꯅꯨ ꯅꯪ ꯑꯩꯅ ꯄꯣꯛꯂꯤꯕ ꯏꯆꯥꯅꯤ ꯅꯪꯅ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯄꯥꯝꯃꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯅꯃꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯅꯄꯥ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ ꯆꯠꯈ꯭ꯔꯕꯤ ꯃꯍꯥꯛ ꯑꯗꯨꯒꯤꯗꯃꯛ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯒꯦ ꯈꯟꯒꯅꯨ ꯄꯥꯔꯤ ꯍꯟꯗꯛꯇꯤ ꯃꯄꯥꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯛꯏ ꯈꯜꯂꯛꯏ ꯋꯥꯈꯜꯗꯁꯨ ꯀꯔꯝꯅ ꯃꯄꯥꯅ ꯃꯥꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯗꯨ ꯈꯪꯂꯝꯂꯤꯕ ꯍꯥꯏꯅ ꯏꯕꯣꯍꯜ ꯃꯁꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯃꯍꯥꯛ ꯈꯪꯏ ꯃꯍꯥꯛ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯅꯄꯥ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤꯗꯃꯛ ꯃꯨꯟꯅ ꯋꯥꯈꯜ ꯀꯌꯥ ꯇꯧꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯔꯅꯤ ꯈꯪꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯆꯠꯂꯨꯕꯅꯤ ꯃꯁꯤꯗ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯇꯨꯡꯒꯤꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯕ ꯃꯥꯒꯤꯗꯃꯛ ꯑꯗꯨꯝꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯅꯪ ꯅꯤꯄꯥꯒꯤ ꯁꯅꯥꯅꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤꯕꯅꯤ ꯅꯪ ꯑꯃ ꯃꯥꯡꯊꯔꯛꯂꯕꯗꯤ ꯏꯃꯨꯡꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯪ ꯈꯜꯂꯨ ꯏꯄꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯈꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯩꯃꯇꯣꯟ ꯃꯥꯁꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯎꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯏꯕꯣꯍꯜꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯇꯍꯥ ꯆꯪꯈꯤ ꯄꯥꯔꯤ ꯃꯥꯁꯨ ꯃꯤꯀꯨꯞ ꯐꯥꯅ ꯂꯦꯞꯂꯝꯗ ꯆꯪꯂꯛꯏ ꯃꯥꯒꯤ ꯀꯥꯗ ꯃꯄꯥꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯁꯛꯐꯝꯗꯨꯗ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯨꯍꯣꯡꯕꯗꯨ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯅꯕ ꯌꯥꯕꯒꯤ ꯊꯧꯅꯥꯗꯨ ꯑꯅꯤꯔꯛ ꯁꯨꯅ ꯂꯩꯇ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕꯁꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ ꯍꯌꯦꯡꯗ ꯉꯥꯏ ꯃꯐꯝꯗꯨ ꯏꯆꯤꯛ ꯆꯤꯛꯏ ꯅꯥꯛ ꯌꯦꯠ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯏꯃꯝ ꯃꯝꯃꯤ ꯄꯥꯔꯤ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯈꯣꯡꯗꯨ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯔꯛꯏ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯉꯩꯒꯤ ꯃꯥꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯝꯃꯤ ꯂꯦꯝꯕꯤꯗꯨ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯌꯦꯡꯂꯛꯏ ꯌꯥꯝꯅ ꯑꯉꯛꯄ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯠꯂꯣ ꯄꯤꯔꯥꯡ ꯏꯍꯧ ꯅꯨꯄꯤꯗꯨꯁꯨ ꯄꯥꯔꯤ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖ ꯆꯪꯁꯤꯜꯂꯛꯏ ꯇꯞꯂꯤ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯀꯧꯔꯛꯏ ꯑꯃꯨꯛꯁꯨ ꯇꯞꯂꯞꯅ ꯊꯩꯌꯥꯏ ꯂꯦꯝꯕꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯂꯕ꯭ꯔꯥ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯁꯤ ꯑꯩ ꯉꯁꯤꯗꯤ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯂꯥꯛꯑꯣ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯈꯖꯤꯛ ꯊꯦꯡꯈ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯑꯩ ꯅꯪꯕꯨ ꯄꯨꯔꯒꯦ ꯇꯌꯥꯏ ꯃꯇꯝꯗꯨ ꯍꯦꯜꯂꯤ ꯑꯩꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒ ꯇꯌꯥꯏ ꯅꯪꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯩꯗꯤ ꯊꯋꯥꯏꯅꯤ ꯇꯌꯥꯏ ꯊꯋꯥꯏ ꯑꯩꯒ ꯀꯔꯝꯅ ꯇꯌꯥꯏ ꯅꯪꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯒꯅꯤ ꯊꯋꯥꯏ ꯑꯩꯒ ꯀꯔꯝꯅ ꯂꯩꯕ ꯌꯥꯒꯗꯒꯦ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯣ ꯇꯌꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨ ꯎꯔꯒ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯒꯦ ꯇꯌꯥꯏ ꯅꯪꯅ ꯋꯥꯕꯗꯣ ꯅꯆꯜꯂꯩꯅ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯣ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯅꯨ ꯑꯩꯕꯨ ꯄꯣꯊꯥꯍꯜꯂꯨ ꯑꯩꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯩꯒꯤꯗꯃꯛ ꯈꯥꯛꯇꯨꯅ ꯊꯝꯂꯛꯄ ꯊꯃꯣꯏꯗꯣ ꯀꯅꯥꯒꯨꯝꯕꯤ ꯇꯌꯥꯏꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯔꯕꯤ ꯑꯃꯗ ꯁꯤꯟꯅꯕꯤ ꯑꯩꯕꯨ ꯄꯣꯊꯥꯍꯜꯂꯨ ꯑꯩꯕꯨ ꯀꯥꯎꯔꯣ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯀꯥꯎꯔꯣ ꯊꯥꯡꯂꯣ ꯈꯣꯡꯊꯥꯡꯂꯣ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯀꯩ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯩ ꯉꯝꯂꯣꯏ ꯂꯦꯝꯕꯤ ꯑꯩ ꯅꯪꯒꯤ ꯋꯥꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯅꯪ ꯑꯩꯒꯤ ꯇꯥꯏꯕꯪ ꯑꯁꯤꯅ ꯇꯣꯉꯥꯟꯈ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯉꯁꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯁꯤ ꯑꯩ ꯉꯁꯤꯗꯤ ꯅꯪꯕꯨ ꯄꯨꯗꯨꯅ ꯈꯛ ꯍꯜꯂꯔꯣꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯣ ꯂꯦꯝꯕꯤ ꯂꯦꯝꯕꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯇꯌꯥꯏ ꯅꯆꯜꯗꯤ ꯇꯌꯥꯏꯒꯤ ꯇꯨꯡ ꯏꯜꯂꯛꯄ ꯌꯥꯔꯔꯣꯏ ꯑꯩꯗꯤ ꯊꯋꯥꯏ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯅ ꯇꯞꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯝꯕꯤ ꯅꯨꯄꯤꯗꯨ ꯃꯃꯤ ꯁꯥꯝꯂꯛꯂꯦ ꯃꯇꯧꯗꯨ ꯎꯔꯒ ꯄꯥꯔꯤ ꯀꯟꯅ ꯍꯦꯛꯇ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯂꯦꯝꯕꯤ ꯌꯥꯔꯣꯏꯌꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯏ ꯉꯁꯤꯗꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯏ ꯂꯥꯎꯔꯛꯏ ꯇꯥꯏꯕꯪ ꯐꯥꯎꯅ ꯄꯥꯔꯤ ꯀꯟꯅ ꯂꯦꯝꯕꯤꯕꯨ ꯀꯧꯗꯨꯅ ꯂꯩꯃꯇꯣꯟ ꯃꯁꯥꯒꯤ ꯀꯥꯗ ꯃꯁꯥꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯄꯅꯤ
ꯑꯗꯨꯕꯨ ꯃꯁꯥꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯔꯒ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯧꯗꯣꯛꯏ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ꯫ ꯄꯥꯔꯤ ꯄꯥꯔꯤ ꯍꯩ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯨ, ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯅꯦꯍꯦ ꯅꯪꯕꯣ? ꯄꯥꯔꯤ ꯃꯃꯥꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯂꯕꯗ ꯃꯪꯂꯥꯟꯗꯨꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯑꯣꯏꯔꯝꯂꯦ ꯃꯤꯀꯨꯞꯇꯨ ꯄꯥꯔꯤꯒꯤ ꯃꯪꯂꯥꯟ꯫ ꯄꯥꯔꯤ ꯃꯃꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯇꯞꯅ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ꯫ ꯏꯁ ꯅꯪꯕꯨ ꯃꯪꯒ ꯅꯨꯡꯉꯥꯏꯇꯕ ꯃꯪꯂꯨꯔꯕ꯭ꯔꯣ? ꯀꯅꯥꯅꯣ ꯏꯁꯥꯅ ꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯔꯤꯕꯗꯨꯅ? ꯄꯥꯔꯤ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯗ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ? ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦ, ꯑꯗꯣ ꯏꯁꯥꯕꯨ ꯃꯪꯒ ꯅꯨꯡꯉꯥꯏꯔꯝꯗꯕ꯭ꯔꯣ? ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯃꯥꯗ ꯍꯥꯏ꯫ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯃꯪ ꯐꯠꯇꯕ ꯃꯪꯂꯤꯕꯖꯥꯠꯅꯤ꯫ ꯍꯧꯈꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯉꯁꯤ ꯑꯁꯤ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯔꯤ ꯃꯁꯥꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯗꯕꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯅꯤꯡꯗ ꯌꯥꯔꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯒꯤ ꯃꯁꯛ ꯈꯪꯅꯕ ꯅꯠꯇꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝꯗꯣ ꯐꯅ ꯊꯦꯡꯂꯕ ꯐꯥꯎ ꯄꯥꯔꯤ ꯀꯥꯗꯨꯗ ꯆꯪꯂꯛꯇꯦ꯫ ꯊꯣꯏꯕꯤ ꯊꯣꯡꯖꯤꯜꯂꯣꯝꯗ ꯃꯃꯤꯠ ꯑꯗꯨ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯂꯒ ꯁꯥꯎꯔꯞꯅ, ꯐꯥꯔꯣꯏꯗꯧꯕ ꯃꯤꯅꯤ, ꯃꯥꯅꯦ ꯍꯥꯟꯅ ꯈꯪꯖꯔꯝꯂꯕ ꯑꯩꯅꯦ ꯂꯨꯍꯣꯡꯕꯀꯥꯁꯦ ꯑꯃꯠꯇ ꯌꯥꯖꯔꯝꯂꯣꯏꯗꯕꯅꯤ꯫ ꯉꯁꯥꯏ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯃꯁꯛꯁꯤ ꯎꯕꯒ ꯑꯩ ꯏꯁꯥꯁꯦ ꯇꯤꯟ ꯍꯧꯈ꯭ꯔꯕꯅꯤ꯫ ꯀꯃꯥꯏꯅ ꯁꯣꯅꯣ ꯊꯨꯡꯕ ꯅꯨꯄꯥꯁꯤꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯈꯟꯕꯗ ꯍꯥꯟꯅ ꯑꯕꯣꯛꯅ ꯑꯃꯨꯛꯇꯪ ꯎꯅꯧ ꯍꯥꯏꯕꯗꯣ ꯌꯥꯔꯝꯗꯕꯗꯤ ꯁꯤꯁꯨ ꯊꯣꯛꯆꯔꯝꯂꯣꯏ꯫ ꯑꯩꯅ ꯁꯤꯗ ꯍꯦꯛ ꯇꯠꯈ ꯌꯥꯈꯤꯗꯕꯅꯦꯕ꯫ ꯑꯩꯗ ꯁꯤꯖꯅꯤꯡꯂꯦꯗꯀꯣ꯫ ꯈꯔ ꯋꯥꯈꯜ ꯏꯪꯊꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯂꯨꯍꯣꯡꯂꯕꯅꯤꯅ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯅꯤ ꯈꯟꯗꯅ, ꯑꯗꯨꯒꯗꯤ ꯏꯁꯦ ꯍꯦꯟꯅ ꯍꯥꯞꯄꯛꯑꯦꯕ꯫ ꯍꯦꯔꯥ ꯀꯩꯗꯧꯕꯒꯤ ꯉꯥꯏꯖꯔꯨꯗꯧꯅꯣ, ꯇꯨꯝꯊꯣꯛꯀꯤ ꯀꯥꯟꯅꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯐꯩꯖꯨꯞ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯁꯠ ꯍꯤꯞꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯄꯥꯔꯤ ꯇꯞꯂꯤ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯀꯥꯗꯨ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯔꯞ ꯍꯣꯠꯂꯒ ꯃꯆꯤꯟꯅ ꯇꯞꯅ ꯁꯥꯎꯔꯞꯅ, ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯣꯏꯔꯝꯅꯤ ꯍꯥꯟꯅ ꯀꯔꯤꯒꯨꯝꯕ ꯈꯪꯖꯔꯝꯂꯕ ꯑꯩꯅ ꯂꯨꯍꯣꯡꯕꯁꯦ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯖꯔꯝꯂꯣꯏꯗꯕꯅꯤ, ꯁꯣꯏꯗꯅ ꯆꯥꯈꯤ꯫ ꯊꯣꯏꯕꯤ ꯇꯥꯏ ꯄꯥꯔꯤꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯣ꯫ ꯃꯍꯥꯛ ꯇꯨꯝꯕ ꯅꯠꯇꯦ, ꯍꯧꯖꯤꯛꯁꯨ ꯍꯤꯞꯇꯨꯅ ꯁꯨꯝ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯊꯣꯏꯕꯤ ꯍꯤꯞꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ, ꯍꯣꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯍꯥ? ꯏꯁ ꯑꯩꯅ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯗꯅ ꯂꯨꯍꯣꯡꯂꯛꯏꯅꯤ ꯀꯥꯏ ꯈꯜꯂꯤꯔꯣ? ꯅꯪꯒꯤ ꯅꯃꯥꯒ ꯅꯄꯥꯗꯨꯒꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯑꯕꯣꯛꯇ ꯍꯥꯏꯖꯔꯕꯗꯣ, ꯑꯕꯣꯛꯅꯅꯦ ꯃꯇꯧꯗꯣ ꯃꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯅ ꯌꯥꯊꯣꯛꯈꯤꯕ꯫ ꯑꯗ ꯑꯩꯁꯨ ꯑꯕꯣꯛꯀꯤ ꯋꯥ ꯉꯥꯛꯄꯤꯕ, ꯑꯗꯨꯒꯅꯦ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅꯦ ꯈꯪꯉꯝꯃꯕ ꯑꯕꯣꯛꯀꯤ ꯋꯥꯒ ꯃꯋꯥ ꯂꯧꯔꯣꯏ, ꯂꯨꯍꯣꯡꯕꯒ ꯌꯥꯕꯤꯒꯗꯧ ꯅꯠꯇꯦ꯫ ꯑꯗꯨꯔꯣ ꯅꯄꯨꯔꯣꯏꯕꯝꯗ ꯍꯥꯏꯒꯗꯕ ꯋꯥ, ꯑꯗꯨꯁꯨ ꯉꯁꯤꯗ ꯂꯥꯛꯂꯤꯕ ꯅꯪꯅ꯫ ꯃꯤꯗꯥꯅ ꯄꯣꯜꯂꯦ꯫ ꯍꯣꯏ ꯍꯥꯏꯕꯤꯒꯦ ꯗꯥꯖꯧ, ꯑꯩꯅꯅꯦ ꯅꯪꯁꯤ ꯅꯨꯡꯁꯤꯕ ꯀꯥꯏꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎ ꯃꯪꯂꯨ, ꯈꯪꯂꯕ꯭ꯔꯥ? ꯑꯩꯒꯤꯗꯤ ꯃꯥ ꯈꯛꯇꯅꯤ, ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯂꯩꯇꯦ, ꯈꯪꯂꯦꯀꯣ? ꯅꯪꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯦ ꯀꯥꯏꯅ ꯅꯪꯕꯨ ꯍꯟꯅ ꯌꯦꯡꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯈꯤꯕꯗ ꯑꯩꯅ ꯊꯤꯡꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯈꯪꯍꯟꯕ ꯌꯥꯔꯣꯏ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯔꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯇꯨꯅ ꯁꯠ ꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯍꯤꯞꯈꯤ꯫ ꯊꯣꯏꯕꯤ ꯃꯕꯨꯛꯅꯤꯡꯗꯨ ꯑꯁꯨꯝ ꯅꯨꯡꯁꯤꯔꯛꯂꯤ꯫ ꯀꯔꯝꯅꯁꯨ ꯅꯨꯡꯉꯥꯏꯒꯅꯤ? ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯗꯨꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕꯗꯨ ꯀꯅꯥꯅꯕꯨ ꯉꯝꯒꯅꯤ? ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯀꯨꯞꯇꯨꯗ ꯃꯁꯨꯅ ꯃꯐꯝ ꯈꯪꯅ ꯂꯩꯈ꯭ꯔꯅꯤ ꯈꯟꯕꯗ ꯁꯣꯜꯂꯕꯤ ꯃꯕꯣꯛꯇꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯅ ꯂꯩꯍꯧꯕ꯫ ꯈꯜꯂꯨꯕꯅꯤ ꯃꯥꯅꯁꯨ ꯃꯃꯥꯡꯗ ꯐꯅ ꯄꯥꯔꯤꯒ ꯌꯥꯅꯈꯤꯗꯕ ꯑꯣꯏꯔꯕꯁꯨ ꯂꯨꯍꯣꯡꯂꯕ ꯀꯧꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯇꯞꯊꯔꯒꯦ ꯈꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ, ꯍꯧꯈꯤꯗꯧ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯥꯔꯤ ꯊꯣꯏꯕꯤꯕꯨ ꯍꯟꯅ ꯌꯦꯡꯗꯦ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯑꯗꯨ ꯉꯥꯏ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯑꯗꯨꯃꯛ ꯂꯩ꯫ ꯑꯅꯤꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯐꯅ ꯅꯨꯡꯁꯤꯅꯕ ꯁꯥꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯌꯦꯛꯅꯕꯤꯅꯤ ꯑꯅꯤꯁꯤ꯫ ꯀꯔꯝꯕ ꯊꯣꯛꯂꯒꯕ ꯈꯪꯗꯦ, ꯀꯔꯤꯕꯨ ꯇꯝꯂꯤꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯄꯤꯁꯛꯇꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯃ ꯂꯥꯛꯂꯛꯏ꯫ ꯄꯥꯎꯗꯨ ꯂꯩꯃꯇꯣꯟ ꯑꯃꯗꯤ ꯏꯕꯣꯍꯜꯁꯨ ꯈꯪꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯕꯨ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯩ ꯅꯕꯣꯛꯇꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏ, ꯑꯗꯨꯅ ꯏꯃꯧꯒ ꯄꯨꯟꯅ ꯅꯪ ꯑꯃꯨꯛꯇ ꯆꯠꯂꯨꯁꯨ꯫ ꯃꯤꯒ ꯂꯩꯖꯗ꯭ꯔꯦ, ꯑꯍꯜꯗꯨ ꯋꯥꯕꯗꯁꯨ ꯂꯣꯏꯔꯝꯂꯅꯤ꯫ ꯄꯥꯔꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯃꯥ ꯍꯤꯛꯇꯣꯛꯄ ꯉꯝꯖꯗꯦ, ꯑꯗꯨꯅ ꯇꯞꯅ ꯍꯣꯏ ꯕꯕꯨ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯄꯥꯔꯤ ꯑꯅꯤꯗꯨ ꯊꯣꯏꯕꯤꯒꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯊꯨꯡꯂꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯏꯕꯤꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯊꯣꯏꯕꯤ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯈꯪꯍꯧꯗꯦ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯈꯤꯕ꯫ ꯊꯣꯏꯕꯤ
ꯃꯁꯥꯗꯨ ꯁꯤꯡꯅꯕꯅ ꯄꯤꯛ ꯊꯟꯖꯤꯜꯂꯛꯂꯦ ꯈꯣꯡꯊꯥꯡꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯑꯗꯨꯕꯨ ꯎꯔꯛꯂꯦ ꯃꯤꯠꯃꯥꯡꯗ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯕꯣꯛꯅ ꯁꯨꯃꯥꯡꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯣꯏꯕꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯊꯨꯖꯤꯜꯂꯛꯏ ꯆꯦꯟꯁꯤꯟꯈꯤ ꯈꯪꯍꯧꯗꯦ ꯃꯕꯣꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯅꯥꯛꯇ ꯄꯥꯔꯤ ꯃꯥꯁꯨ ꯐꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛ ꯃꯤꯀꯨꯞꯇꯨꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯕꯤꯒꯤꯗꯃꯛ ꯈꯟꯕꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯋꯥꯔꯛꯄꯒꯨꯝ ꯇꯧꯏ ꯃꯍꯥꯛ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯊꯣꯏꯕꯤꯅ ꯃꯕꯣꯛꯄꯨ ꯀꯧꯗꯨꯅ ꯀꯞꯂꯤꯕꯗꯨ ꯃꯥ ꯌꯦꯡꯕ ꯉꯝꯗꯦ ꯃꯃꯤꯠꯇꯨ ꯁꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯈꯨꯇꯨꯝ ꯁꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯉꯥꯏꯍꯥꯛꯇꯤ ꯑꯕꯣꯛ ꯑꯕꯣꯛ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯁꯦ ꯑꯕꯣꯛ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯑꯕꯣꯛ ꯅꯁꯣꯏꯕꯨ ꯀꯅꯥꯅ ꯁꯤꯟꯅꯔꯝꯒꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯑꯕꯣꯛ ꯑꯕꯣꯛ ꯅꯪ ꯆꯠꯈꯤꯅꯨ ꯑꯕꯣꯛ ꯑꯩ ꯀꯅꯥꯅ ꯑꯕꯣꯛ ꯀꯧꯗꯣꯏꯅꯣ ꯑꯕꯣꯛ ꯅꯁꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯣ 이마 빠보다 짝쳐봐서 아무것도 아이기 나한테 랭나를 내게 하여가 그러게 이마 타독도 짝게 떠오리 난 짝기노 아빠 맹빠고 수는 거울이면서 아무것도 구모 아빠 ꯃꯇꯝꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯂꯣꯏꯔꯦ ꯄꯤꯁꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕꯁꯨ ꯊꯣꯏꯕꯤ ꯃꯕꯣꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯂꯥꯟ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯍꯥꯏꯗꯕ ꯌꯥꯗꯕ ꯅꯠꯇꯅ ꯍꯥꯏꯈꯤꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇ ꯃꯁꯤꯟꯗꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯗꯕꯤ ꯃꯥꯒꯤ ꯃꯃꯧꯅ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯂꯩꯕ ꯎꯔꯒ ꯂꯩꯃꯇꯣꯟ ꯋꯥꯈꯜꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯍꯥꯏꯔꯛꯏ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯏꯃꯧꯁꯤ ꯌꯥꯝꯅ ꯍꯣꯡꯂꯦ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇꯕ ꯃꯥꯒꯤ ꯃꯆꯤꯜꯅꯤ ꯃꯥ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯤ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯤꯛ ꯁꯤꯛꯂꯤ ꯊꯣꯏꯕ ꯅꯪ ꯏꯃꯧꯁꯤ ꯀꯣꯏꯕ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯌꯨꯆꯣ ꯃꯥꯒꯤ ꯋꯥꯈꯜꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯏꯪꯖꯅꯅꯕ ꯅꯨꯡꯉꯥꯏꯖꯅꯅꯕ ꯍꯣꯏꯕ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯌꯦꯡꯉꯣꯏ ꯏꯃꯧꯁꯦ ꯋꯥꯈꯜ ꯁꯣꯟꯊꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯋꯥꯈꯜꯁꯦ ꯑꯁꯨꯝ ꯁꯣꯟꯊꯈꯤꯗꯨꯅ ꯑꯅꯥꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯣ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯕꯗꯤ ꯑꯗꯨꯅꯅꯦ ꯅꯪꯅ ꯏꯃꯧꯗ ꯍꯥꯏꯒꯗꯕ ꯋꯥꯗꯤ ꯅꯪꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯁꯤꯅꯤ ꯈꯪꯂꯤꯀꯣ ꯃꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯃꯥꯒꯤ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯃꯁꯤ ꯈꯛ ꯈꯜꯂꯨ ꯃꯁꯤ ꯅꯪꯅ ꯈꯪꯍꯜꯂꯨ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯥꯎꯊꯣꯛꯆꯅꯕꯅꯤ ꯏꯃꯥꯒꯤ ꯋꯥꯁꯤ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯔꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤ ꯆꯪꯂꯛꯄꯒ ꯎꯔꯦ ꯊꯣꯏꯕꯤꯅ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯏꯕꯤꯒꯤ ꯃꯥꯡ ꯑꯣꯏꯔꯞꯅ ꯂꯦꯞꯇꯨꯅ ꯎꯁꯨ ꯊꯕꯛ ꯆꯠꯂꯨꯁꯤ ꯊꯣꯏꯕꯤ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕꯒꯨꯝ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯃꯇꯧꯗꯨꯗ ꯄꯥꯔꯤ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ ꯅꯪꯉꯣꯟꯗꯅꯦ ꯍꯥꯏꯔꯤꯁꯤ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯂꯣꯏꯁꯤꯜꯂꯨ ꯊꯕꯛ ꯆꯠꯂꯨꯁꯤ ꯍꯟꯗꯛꯇꯤ ꯊꯣꯏꯕꯤ ꯋꯥ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ ꯃꯃꯤꯠꯇꯃꯛ ꯌꯦꯡꯂꯛꯏ ꯃꯇꯧꯗꯨꯗ ꯁꯥꯎꯔꯣꯏꯒꯦ ꯈꯜꯂꯝꯕꯗꯨ ꯁꯥꯎꯅꯤꯡꯂꯛꯂꯤ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯨꯏ ꯅꯪꯁꯤ ꯅꯅꯥ ꯄꯪꯂꯝ ꯑꯩꯅ ꯉꯁꯥꯏꯗꯤ ꯍꯥꯏꯔꯤꯁꯤ ꯀꯅꯥꯗ ꯃꯥꯟꯒꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯗꯨꯕ ꯀꯔꯤ ꯆꯥꯒꯦꯅ ꯑꯅꯝꯕꯗꯨ ꯌꯥꯝ ꯀꯜꯂꯤꯅꯣ ꯈꯨꯅꯝꯁꯨ ꯍꯨꯝꯖꯤꯜꯂꯨ ꯍꯥꯏꯕ꯭ꯔꯥ ꯊꯣꯏꯕꯤ ꯇꯤꯡ ꯂꯥꯎꯏ ꯋꯥꯍꯩꯗꯨ ꯍꯧꯅ ꯁꯥꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯇꯥꯏꯅꯕ ꯊꯣꯏꯕꯤ ꯑꯃꯗꯤ ꯄꯥꯔꯤ ꯐꯅ ꯅꯨꯡꯁꯤꯅꯗꯦ ꯌꯥꯅꯗꯦ ꯍꯥꯏꯗꯨꯅꯁꯨ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯃꯇꯩ ꯃꯅꯥꯎꯅꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯃꯍꯥꯛꯅ ꯁꯥꯈꯤ ꯑꯣꯏ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ ꯊꯣꯏꯕꯤ ꯃꯥꯒꯤꯗꯤ ꯑꯃꯨꯛꯁꯨ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅꯁꯨ ꯃꯄꯨꯔꯣꯏꯕꯅꯤ ꯑꯗꯨꯅ ꯄꯦꯟꯗꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯂꯒꯦ ꯃꯇꯥꯒꯨꯝ ꯉꯁꯤꯗꯤ ꯑꯣꯝꯗꯨꯅ ꯊꯝꯂꯝꯕ ꯃꯩꯆꯥꯛꯁꯤꯡꯗꯨ ꯄꯥꯔꯤꯗ ꯂꯣꯏꯅ ꯐꯨꯗꯣꯔꯛꯂꯤ ꯃꯥꯅꯦ ꯑꯩꯗꯤ ꯑꯅꯝ ꯀꯟꯕꯤꯅꯤ ꯑꯅꯝ ꯀꯟꯕꯤ ꯃꯥꯒꯤ ꯁꯛꯅ ꯂꯧꯗꯨꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯥꯒꯤ ꯁꯛꯅ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤ ꯑꯅꯝ ꯀꯟꯕꯤ ꯏꯇꯧ ꯀꯌꯥꯁꯤ ꯎꯠꯇꯨꯅ ꯑꯩꯗꯤ ꯐꯠꯇꯕꯤꯅꯤ ꯑꯩꯒꯤ ꯅꯛꯅꯕ ꯃꯤ ꯈꯨꯗꯤꯡ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯠꯈꯤꯕꯅꯤ ꯑꯩꯅ ꯐꯠꯇꯕ ꯑꯣꯏꯔꯨꯕꯅ ꯏꯗꯣꯝ ꯅꯥꯏꯇꯣꯝ ꯇꯥꯅ ꯊꯝꯂꯝꯕꯅꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯅꯝ ꯀꯟꯕ ꯏꯇꯧꯗꯨꯅꯁꯨ ꯃꯈꯣꯏꯕꯨ ꯐꯥꯖꯤꯜꯂꯒ ꯈꯥꯝꯗꯨꯅ ꯊꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩ ꯀꯩꯅꯣ ꯍꯥꯏꯕꯅꯣ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯆꯩꯌꯣ ꯑꯩꯕꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯣ ꯏꯐꯝꯗ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯄꯥꯔꯤ ꯈꯪꯍꯧꯗꯦ ꯑꯁꯨꯝ ꯇꯨꯃꯤꯟ ꯌꯦꯡꯂꯝꯕꯗꯒꯤ ꯊꯣꯏꯕꯤꯕꯨ ꯐꯠ ꯆꯤꯡꯁꯤꯟꯗꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈꯤꯕ ꯉꯥꯏꯍꯥꯛ ꯃꯤꯠꯀꯨꯞ ꯈꯔꯗꯤ ꯄꯨꯝꯆꯤꯛꯁꯤ ꯊꯣꯏꯕꯤ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯂꯧ ꯍꯥꯏꯕ ꯌꯥꯗ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯃꯊꯥꯗ ꯃꯈꯣꯜ ꯊꯣꯛꯅ ꯑꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯒꯦ ꯃꯇꯥꯒꯨꯝ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯄꯥꯔꯤ
ꯋꯥꯍꯩꯗꯤ ꯑꯃꯠꯇ ꯍꯥꯏꯗ ꯇꯞꯅ ꯅꯨꯡꯁꯤꯅ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇꯨ ꯃꯈꯨꯠꯇꯨꯅ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯄꯥꯔꯤ ꯌꯥꯝꯅ ꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯆꯤꯜꯗꯨꯅ ꯀꯔꯤꯒꯤ ꯅꯪꯒꯤ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯨꯛ ꯍꯔꯥꯎꯅ ꯍꯥꯏꯔꯤꯕ? ꯅꯪꯒꯤ ꯑꯩ ꯂꯩꯔꯤ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯑꯩ ꯅꯪꯒꯤꯗꯃꯛ꯫ ꯊꯣꯏꯕꯤ ꯇꯥꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯃꯍꯥꯛ ꯊꯥꯖꯕ ꯉꯝꯗꯦ, ꯀꯔꯝꯅꯁꯨ ꯊꯥꯖꯔꯨꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯂꯛꯇ꯭ꯔꯕꯤ ꯃꯥꯅꯤ꯫ ꯃꯥꯏꯊꯣꯡꯗ ꯐꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯊꯣꯏꯕꯤ ꯄꯥꯔꯤꯒꯤ ꯃꯤꯅꯨꯡꯁꯤꯗ ꯏꯈꯧ ꯂꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯥꯔꯛꯂꯤꯕ ꯋꯥꯗꯨ ꯊꯥꯖꯕ ꯉꯝꯗ ꯃꯪꯂꯥꯟꯅꯤ ꯈꯜꯂꯤ, ꯃꯪꯂꯥꯟ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯈꯜꯂꯛꯏ꯫ ꯄꯥꯔꯤ ꯃꯇꯧꯗꯨ ꯈꯪꯕꯅꯔ ꯀꯔꯤꯅꯣ ꯈꯜꯂꯤꯕꯗꯨ ꯂꯥꯜꯂꯦ ꯍꯥꯏꯅꯤꯡꯂꯤꯕ꯭ꯔꯥ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯈꯜꯂꯤꯕꯗꯨ ꯂꯥꯜꯂꯤ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯅꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤ? ꯅꯪꯒꯤꯗꯃꯛ ꯑꯩ ꯑꯃꯅ ꯂꯦꯞꯂꯕꯗ ꯊꯣꯏꯕꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨꯗꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯪꯕꯨ ꯀꯌꯥꯗ ꯂꯥꯟꯅ ꯈꯜꯂꯨꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯤ ꯑꯩꯅ ꯏꯁꯥꯅ ꯁꯥꯒꯠꯆꯕ ꯅꯪꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯉꯥꯛꯇ ꯑꯣꯏꯔꯝꯅꯤ꯫ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯅꯐꯝꯗ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯄꯥꯔꯤ ꯃꯉꯣꯟꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯋꯥꯗꯨ ꯑꯆꯨꯝꯕꯔꯥ? ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ ꯀꯅꯥ ꯂꯩꯇ꯭ꯔꯕꯤ ꯑꯩꯒꯤꯗ ꯅꯪꯕꯨ ꯇꯁꯦꯡꯅ ꯂꯩꯔꯤꯕ꯭ꯔꯥ? ꯑꯩꯒꯤ ꯏꯇꯧꯁꯤꯗ ꯅꯪꯅ ꯂꯛꯅꯒꯦ ꯍꯥꯏꯅ ꯂꯛꯅꯔꯤꯕ꯭ꯔꯥ? ꯑꯩꯒꯤ ꯑꯁꯣꯟꯕ ꯏꯇꯧ ꯎꯔꯒ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯅꯪꯕꯨ ꯂꯛꯅꯕ ꯅꯠꯇꯦ, ꯀꯔꯦꯝꯅꯕꯁꯨ ꯅꯠꯇꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯕ ꯋꯥꯅꯤ꯫ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯌꯦꯡꯂꯔꯣꯏ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯤꯡꯒꯟꯕꯤ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯅꯇꯧꯁꯤ ꯎꯔꯒ ꯑꯩꯒꯤ ꯂꯝꯍꯦꯜꯂꯕ ꯊꯃꯣꯏꯁꯦ ꯐꯥꯖꯤꯟꯕ ꯉꯝꯗ ꯆꯤꯡꯒꯟꯕꯤ ꯊꯣꯏꯕꯤ ꯇꯌꯥꯏ ꯅꯪꯕꯨ ꯏꯁꯥ ꯈꯪꯗ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩ ꯅꯪꯕు ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯂꯦ꯫ ꯊꯣꯏꯕꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯋꯥꯍꯩꯗꯨ ꯉꯁꯤꯗꯤ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯃꯆꯤꯜꯗꯒꯤ ꯇꯥꯔꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯃꯤꯀꯨꯞꯇꯨꯗ ꯀꯣꯛꯂꯕꯣꯏ ꯅꯤꯡꯖꯔꯛꯏ꯫ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯕ ꯃꯥꯏꯊꯣꯡꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖ ꯌꯦꯡꯂꯛꯏ ꯄꯥꯔꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯆꯠꯈꯤ꯫ ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯕꯤ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯃꯅꯦ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯅ ꯌꯣꯝꯗꯨꯅ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯈꯤ꯫ ꯄꯥꯔꯤ ꯃꯥꯁꯨ ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯧꯗꯥꯡ ꯑꯃ ꯑꯣꯏ ꯂꯩꯈꯤ꯫